GST की चैनल बु मियेंग ताबिरिबा मयामबु तरामना ओक्चरी। चैनल असी अनौब ओइबा मरमना सोइकिबा लानकिबा याउरगसु मयामना ngakpigani। अैना ngasi explain तौजरिबा मूवी असी 1994 दा रिलीज तौखिबा स्टारगेट हाइबदुनी। अतुति मयाम मतम मंगहंदना मूवी असोमदा माय ओनसिन मिनरसी। फिल्म असी की अहौबा सिनदा उरिबसी ngasi चही लिसिंग निपान ममांगी वारीनी। सिन असीदा नॉर्थ अफ्रीका की डेजर्ट अमदा एलियन शिप अमना लंदारमी। शिप अदुब उबदा मफम अदुदा खुंदादुना लैरिबा मियोई कांगलुपकी खुंजासिंग अदु कीबदगी मफम मारांग खंगदना कोइचेन चेनरमी। अदुबु खुंजासिंग अदुगी मरक्ता मथौना मरिंगजे लैरबा नुपा मचा अमदी शिप अदुदगी थोकलकपा मैंगालदु तमना चंगसिलमी। मथंगदा खोइन उरिबा सिन असिना 1928 की वारीनी। सिन असिदा खोइन उरिबागी सक्तम असी इजिप्ट की गिजा हाइबा मफम असिदा प्रोफेसर लेंगफोर्डना लुचिंगबा आर्कियोलॉजिस्ट की टीम अमना लेबाक तौथोकपदा चाउरबा डिस्क अमसुंग मेटल रिंग अमबु फंगलमी। हाइरिबा मेटल रिंग अदुगी अकोइबदा अरीबा सिंबल नत्रगा वहाइसिंग येकपा थेंगनारमी। मसीदसु नतना मखोइना लेबाक तौथोकु मतमदा यामना लीरबा सागी मवोंग लौबा पोसक अमसु थेंगनारमी। अदुबु अंगकपा फंगलिबदी हाइरिबा सागी सक्तम लौरिबा पोसक अदुगी मंगकसमदा लिक अमा याउरमी। लिक अदुगी मेडल अदुदा याउरिबदु अतै करिसु ओरमदे इजिप्शियन सिंगना नुमितकी ईश्वरनी हाइदुना लाचरिबा रो हाइरिबा ईश्वर अदुगी मितकी सक्तम अदुबु ओरमी। मफम अदुदा याउरमब्रा प्रोफेसर लेंगफोर्ड की मचानुपी कैथरीनना लिक अदुबु उबदा महाक पामजै हाइदुना लिक अदुबु महाकना थमजिल्लमी। असुमना चही कया हौख्रे कैथरीन चही यामसिलकपगा लोइनाना हनुसिलकलमी। हौजिकी सिंदा खोइन उरिबसी अहन ओइरबा कैथरीन मीटिंग अमा याउबा लागलमी। मीटिंग अदुदा प्रोफेसर डैनियल जैक्सन कौबा नुपा अमना पिरामिड की मतंगदा स्पीच अमा पिरमी। अदुबु मीटिंग अदुदा याउरिबा मीसिंग अदुना डैनियलना पिरमलिबा स्पीच अदुबु थवोइना ताबिरमदे अमसुंग करेमना बिरमी। मीटिंग अदुदा याउरिबा कैथरीन दी डैनियलना हाइरिबा वहाइसिंग अदु मुन्ना तासिलमी। मीटिंग लोइरबा मतुंगदा कैथरीनना डैनियलबु थेंगनारमी अमसुंग महाकना डैनियलबु महाकी कार मनुंगदा लाकनबा इनवाइट तौरमी। कार मनुंगदा मखोइ अनि वारी सारमी अमसुंग कैथरीनना डैनियलबु लीरबा इजिप्शियन की सिंबल सिंगबु ट्रांसलेट तौनबा हाइदुना जॉब अमा ऑफर तौरमी। डैनियलसु हराव हराव मंगोंदा पिरमलिबा जॉब अदुबु महाकना यारमी। हाइनखिबगी मतुंगिना मथंगी नुमिता डैनियल मिलिटरी बेस अमदा लाकलमी। मफम अदु यौरबा मतुंगदा ngasiदगी चही खरगी ममांगदा तौथोकपदगी फंखिबा सर्कुलर डिस्क अदुबु डैनियलगी मफमदा उलमी। अमसुंग महाकना नाकंदा बोर्ड अमदा ट्रांसलेशन तौरगा इथोकपसु थेंगनारमी। खुदक्ता महाकना ट्रांसलेशन अदुबु लाली हाइदुना चुमथोकलमी। मतम अदुदा कर्नेल ओनिलसु मफम अदुदा यौरकलमी अमसुंग महाकना डैनियलदा ngasiदगी ट्रांसलेशन की थबक असि नहाकना तौगदबनी हाइदुना सिनरमी। असुमना नोंगमा नोंगमा हौखिबदगी हप्ता अनि फरकलमी। डैनियलसु अरीबा मयेकसिंग अदुबु हंदोकनबा कन्ना होनरमी। अदुगा खंगौदना नोंगमदी न्यूज़पेपर अमदा ओरियन बेल की इमेज याउबा कलम अमा थेंगनारमी। हाइरिबा इमेज अदु महाकना ट्रांसलेट तौनबा होनरिबा अरीबा मयेकसिंग अदुगा मैच तौनरमी। मसिगी मतुंगदा महाकना मथंगी नुमितकी अयुक्ता इमरजेंसी मीटिंग अमा महाकना कौरमी। मीटिंग अदुदा याउरिबा ऑफिसरसिंग अदुदा महाकना हाइरमी मदुदी मखोइना वहाइनी खलिबा मयेकसिंग अदु मयेकिदी वहाइ ओरमदरे मखोइसिंग अदु कंस्टेलेशननी हाइदुना फोंदोकलमी। मीटिंग अदुदा याउरिबा जनरल वेस्टी डैनियलना हाइरिबा वाफमसिंग अदुबु थाजरमदे। करिगिनो हाइबा मरमदी महाकना चही अनि चंगना हंदोरकनबा होनरिबा वहाइसिंग अदुबु डैनियलना सुपनतगी हप्ता अनिदा हंदोरकखी। मीटिंग अदुदा मखाताना डैनियलना फोंगलमी मदुदी हाइरिबा कंस्टेलेशन सिंग अदु मथंग मनाव नाइना ऑर्डर अमदा थंबीरबदी मसिना लोकेशन नत्रगा मैप अमा उलिबनी हाइदुना फोंदोकलमी। महाकी थियोरी अदुबु एक्सप्लेन तौनबगीदमक महाकना व्हाइट बोर्ड अमदा 3 डायमेंशनल स्पेस की पिक्चर अमा येगलमी। पिक्चर अदुदा महाकना पॉइंट 3 लौरमी अदुगा हाइरमी मखाताना मदुदी पॉइंट 3 असिना डेस्टिनेशन अदु तागलिबनी। अदुगा पॉइंट 3 अमसु दरकार ओइ हाइरिबा पॉइंट 3 असिना डेस्टिनेशन अदुगी ओरिजिन ओइगदौरिबनी। 3 सुबा पॉइंट अदुबु नबगीदमकता महाकना पिरामिड अमा येगलमी। येगलिबा पिरामिड अदुगी नाकंदा मियोइगी सक्तम लौबा पिक्चर अनि मसु येगलमी। मीटिंग अदुदा अटेंड तौरिबा ऑफिशियल अमनदी
ꯗꯤꯚꯥꯏꯁ ꯑꯗꯨꯗꯗꯤ 6 ꯗꯣꯠ ꯇꯃꯛ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯗꯥꯏꯅꯦꯜ ꯉꯛꯅ ꯀꯔꯝꯕ ꯗꯤꯚꯥꯏꯁꯅꯣ ꯃꯍꯥꯛꯅ ꯄꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯀꯣꯏꯕ ꯁꯔꯀꯨꯂꯔ ꯃꯦꯇꯥꯜ ꯔꯤꯡ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ꯫ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯟꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯍꯣꯕ ꯑꯣꯄꯅꯤꯡ ꯑꯃ ꯍꯥꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯣꯄꯅꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟ ꯁꯥꯏꯠ ꯑꯗꯣꯝꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯔꯣꯕꯣꯇꯤꯛ ꯔꯣꯕꯔ ꯑꯃ ꯑꯣꯄꯅꯤꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯔꯣꯕꯔ ꯑꯗꯨꯅ ꯁꯨꯝ ꯑꯣꯄꯅꯤꯡ ꯑꯗꯨꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯦꯂꯤꯌꯝ ꯒꯦꯂꯦꯛꯁꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯔꯣꯕꯔ ꯑꯗꯨ ꯋꯥꯛ ꯇꯧꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯊꯥꯒꯨꯝꯕ ꯑꯆꯧꯕ ꯁꯦꯇꯦꯂꯥꯏꯠ ꯅꯠꯇ꯭ꯔꯒ ꯕꯤꯛ ꯑꯦꯁꯇꯔꯣꯏꯗ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯔꯣꯕꯔ ꯑꯗꯨ ꯂꯦꯞꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯐꯪꯂꯤꯕꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨꯒ ꯃꯦꯠꯆ ꯇꯧꯅꯔꯝꯃꯤ꯫ ꯃꯦꯇꯥꯜ ꯑꯗꯨꯅ ꯍꯥꯡꯗꯣꯛꯂꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯀ꯭ꯂꯣꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯔꯣꯕꯔ ꯑꯗꯨꯅ ꯄꯤꯛꯆꯔ ꯈꯔꯁꯨ ꯃꯈꯣꯏꯗ ꯁꯦꯟ ꯇꯧꯔꯝꯃꯤ꯫ ꯄꯤꯛꯆꯔ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯦꯇꯥꯜ ꯔꯤꯡ ꯑꯃꯒꯤ ꯁ꯭ꯇꯥꯔꯒꯦꯠꯀꯤ ꯁꯤꯝꯕꯜꯁꯤꯡ ꯌꯥꯎꯕ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁ꯭ꯇꯥꯔꯒꯦꯠ ꯑꯅꯤ ꯑꯗꯨ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯒꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯥꯔꯒꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯤꯝꯕꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯖꯤꯜꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯂꯨꯔꯕꯁꯨ ꯁꯤꯝꯕꯜꯁꯤꯡ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄ ꯍꯩꯇꯕꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯝꯃꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜꯅ ꯀꯦꯟꯁꯦꯜ ꯇꯧꯕ ꯄꯥꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯁꯤꯝꯕꯜꯁꯤꯡ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯥꯏꯅꯦꯜꯅ ꯀꯔꯅꯦꯜꯗ ꯁꯤꯀ꯭ꯔꯦꯠ ꯃꯤꯁꯟ ꯑꯗꯨꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯀꯔꯅꯦꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯗꯥꯏꯅꯦꯜꯒꯤ ꯇꯤꯝ ꯃꯤꯁꯟ ꯑꯗꯨꯕꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯊꯔꯤꯟꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯖꯔꯛꯂꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯆꯨꯝꯅ ꯄꯣꯔꯇꯦꯜꯒꯤ ꯑꯍꯣꯕ ꯑꯗꯨ ꯑꯦꯛꯇꯤꯚꯦꯇꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯇꯦꯂꯤꯄꯣꯔꯇꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯝꯇ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯊꯨꯡꯂꯤꯕ ꯑꯁꯤ ꯄꯤꯔꯥꯃꯤꯗ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕ꯫ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯆꯥꯎꯔꯕ ꯗꯦꯖꯔꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯨꯡꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯃꯤ ꯇꯥꯕ ꯉꯝꯕ ꯄ꯭ꯂꯥꯅꯦꯠꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯗꯥꯏꯅꯦꯜ ꯑꯃꯁꯨꯡ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯗ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯇꯔꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯗꯥꯏꯅꯦꯜꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯗꯛꯇ ꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯁꯤꯝꯕꯜꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯑꯦꯂꯥꯏꯟꯃꯦꯟ ꯄꯤꯕ ꯉꯝꯂꯝꯃꯕꯁꯨ ꯃꯦꯇꯥꯜ ꯔꯤꯡ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯗꯥꯏꯅꯦꯜꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯁꯣꯜꯖꯔꯁꯤꯡꯅ ꯗꯥꯏꯅꯦꯜꯅ ꯃꯈꯣꯏꯕꯨ ꯅꯝꯊꯥꯛ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯀꯔꯅꯦꯜꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛꯇꯤ ꯈꯠꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯆꯩ ꯌꯥꯎꯕ ꯗꯥꯏꯅꯦꯜꯒꯤ ꯁꯨꯏꯠꯀꯦꯁ ꯑꯗꯨꯕꯨ ꯂꯪꯗꯨꯅ ꯊꯥꯗꯔꯝꯃꯤ꯫ ꯗꯥꯏꯅꯦꯜ ꯃꯍꯥꯛꯀꯤ ꯆꯈꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯨꯜꯂꯤꯉꯩ ꯃꯇꯝꯗ ꯈꯣꯡꯒꯤ ꯃꯃꯤ ꯇꯥꯕ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯔꯅꯦꯜ ꯖꯦꯅꯔꯦꯜ ꯋꯦꯁꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯦꯂꯤꯌꯟ ꯑꯦꯇꯦꯛ ꯂꯩꯔꯕꯁꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯗꯨꯒꯤ ꯗꯤꯚꯥꯏꯁꯁꯤꯡ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕꯜ ꯇꯧꯔꯝꯃꯤ꯫ ꯗꯥꯏꯅꯦꯜꯅ ꯑꯁꯣꯝꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯐꯨꯠꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯌꯥꯝꯅ ꯑꯉꯛꯄ ꯁꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥ ꯑꯗꯨꯒꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯇꯦꯛꯇꯤ ꯇꯧꯔꯝꯗꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥ ꯑꯗꯨ ꯄꯦꯠ ꯑꯦꯅꯤꯃꯦꯜꯅꯤ ꯍꯥꯏꯕ꯫ ꯀꯔꯅꯦꯜ ꯑꯃꯗꯤ ꯁꯣꯜꯖꯔꯁꯤꯡꯁꯨ ꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯥ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯗꯥꯏꯅꯦꯜꯒꯤ ꯈꯣꯡꯗꯤ ꯁꯥꯗꯨꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯊꯨꯔꯝꯃꯤ ꯑꯃꯁꯨꯡ ꯁꯥꯗꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯗꯥꯏꯅꯦꯜꯁꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯗꯥꯏꯅꯦꯜ ꯃꯤ ꯇꯥꯕ ꯆꯥꯎꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯁꯣꯜꯖꯔꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯗꯥꯏꯅꯦꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯛ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯗꯥꯏꯅꯦꯜꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯂꯤꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯅ ꯗꯥꯏꯅꯦꯜꯒꯤ ꯃꯃꯥꯡꯗ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯂꯤꯕ ꯁꯣꯜꯖꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯊꯣꯛꯄꯗꯒꯤ ꯐꯪꯂꯤꯕ ꯃꯤꯅꯔꯦꯜ ꯑꯗꯨꯕꯨ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯒꯦꯠꯇꯨꯗ ꯁꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯤꯅꯔꯦꯜꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯇ꯭ꯔꯥꯏꯕ ꯑꯗꯨ ꯀꯁꯨꯞ ꯇ꯭ꯔꯥꯏꯕ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯁꯨꯞ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯤꯗꯔ ꯑꯗꯨꯅ ꯗꯥꯏꯅꯦꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯤꯇꯤ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯇꯤ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯔꯣ ꯏꯁꯣꯔꯒꯤ ꯃꯤꯠ ꯌꯦꯛꯄ
ꯆꯥꯎꯔꯕ ꯗꯤꯛꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯗꯥꯏꯅꯦꯜꯕꯨ ꯔꯣ ꯏꯁꯣꯔꯒꯤ ꯃꯦꯁꯦꯟꯖꯔꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯧꯔꯕ ꯁꯥꯏꯔꯦꯟꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯐꯣꯟꯗ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯅꯦꯜ ꯁꯣꯟꯕꯅ ꯃꯔꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯁꯦꯟꯁ꯭ꯇꯣꯔꯝ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯦꯝꯞꯇꯨꯗ ꯂꯩꯍꯧꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯁꯤꯜꯂꯒ ꯄꯤꯔꯥꯃꯤꯗ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯀꯔꯅꯦꯜꯁꯨ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯗꯔ ꯀꯁꯨꯞꯅ ꯃꯍꯥꯛꯄꯨ ꯆꯠꯄꯗꯒꯤ ꯊꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯄꯥꯟꯗ ꯆꯥꯎꯔꯕ ꯁꯦꯟꯁ꯭ꯇꯣꯔꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯒꯤ꯫ ꯀꯔꯅꯦꯜꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯗꯥꯏꯅꯦꯜꯅ ꯀꯁꯨꯗ ꯁꯤꯝꯕꯜ ꯑꯃ ꯌꯦꯛꯇꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯁꯤꯝꯕꯜ ꯑꯗꯨꯒꯤ ꯑꯔꯊ ꯇꯑꯣꯏꯅꯔꯒ ꯃꯍꯥꯛꯄꯨ ꯃꯁꯥ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯦꯔꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯗꯥꯏꯅꯦꯜꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯥꯏꯅꯦꯜ ꯅꯔꯚꯁ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯁꯔꯚꯤꯁ ꯑꯗꯨꯕꯨ ꯔꯤꯖꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜꯅ ꯆꯤꯞ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯇꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯉꯣꯏꯗꯨꯒꯤ ꯃꯊꯛꯇ ꯁꯤꯝꯕꯜ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯝꯕꯜ ꯑꯗꯨ ꯌꯦꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯥꯏꯅꯦꯜꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯝꯕꯜ ꯑꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ꯫ ꯀꯜ ꯑꯃꯔꯣꯝꯗ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯁꯤꯠꯂꯤꯕ ꯁ꯭ꯇꯣꯔꯝ ꯑꯗꯨꯕꯨ ꯂꯦꯞꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯂꯦꯟꯗ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯅ ꯂꯦꯟꯗ ꯇꯧꯔꯛꯄꯗꯒꯤ ꯄꯤꯔꯥꯃꯤꯗ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯦꯞꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯑꯟꯅꯣꯟ ꯀ꯭ꯔꯤꯌꯦꯆꯔ ꯈꯔꯅ ꯃꯈꯣꯏꯕꯨ ꯂꯥꯟꯗꯥꯔꯝꯃꯤ ꯑꯗꯨꯒ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯟꯊꯈꯤꯕꯗꯒꯤ ꯁꯣꯜꯖꯔ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯜꯖꯔ ꯑꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯕꯨ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯦꯁ ꯑꯣꯐ ꯑꯦꯅꯨꯕꯤꯁ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯣꯏꯕ ꯂꯪꯈꯠꯄ ꯅꯨꯡ ꯑꯃꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯥ ꯑꯗꯨꯅ ꯁꯣꯜꯖꯔ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯩꯉꯥꯟꯅ ꯂꯪꯈꯠꯂꯕ ꯆꯥꯎꯔꯕ ꯀꯣꯐꯤꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯐꯤꯟ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯃꯁꯨ ꯊꯤꯟꯒꯠꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯔꯤꯅ ꯗꯥꯏꯅꯦꯜꯕꯨ ꯏꯐꯨꯟ ꯆꯦꯜꯂꯕ ꯕꯦꯖꯃꯦꯟꯠ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯕꯦꯖꯃꯦꯟꯠ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯤꯝꯕꯜꯁꯀꯤ ꯃꯌꯦꯛ ꯍꯥꯏꯕꯗꯤ ꯍꯥꯏꯒꯣꯂꯤꯐꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯅꯦꯜꯁꯨ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯗꯥꯏꯅꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯀꯔꯅꯦꯜꯒ ꯊꯦꯡꯅꯔꯕꯗ ꯗꯥꯏꯅꯦꯜꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯌꯦꯛꯂꯤꯕ ꯍꯥꯏꯔꯣꯒ꯭ꯂꯤꯐꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯦꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯔꯅꯤ ꯈꯪꯂꯛꯂꯕ ꯑꯦꯂꯤꯌꯟ ꯑꯃ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯤꯡꯕꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯄꯨꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯆꯦꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯞꯇꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯒꯦꯠ ꯑꯁꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯒꯦꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯣꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯄꯨꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯕꯨ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯅꯔꯦꯜꯁꯤꯡ ꯑꯗꯨ ꯃꯥꯏꯟ ꯇꯧꯅꯕ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯄꯨꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯝꯕꯜꯁꯤꯡ ꯑꯗꯨꯒꯤ ꯑꯔꯊꯁꯤꯡ ꯑꯗꯨꯕꯨ ꯈꯪꯗꯅꯕ ꯂꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯦꯖꯃꯦꯟꯠ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯦꯛ ꯍꯛꯄ ꯑꯀꯣꯏꯕ ꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯥꯏꯅꯦꯜ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕꯁꯤ ꯃꯗꯨꯗ ꯌꯦꯛꯂꯤꯕ ꯁꯤꯝꯕꯜꯁ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯡ ꯑꯗꯨ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯌꯦꯛꯂꯤꯕ ꯁꯤꯝꯕꯜꯁ ꯑꯗꯨꯒꯤ ꯅꯨꯡ ꯃꯆꯦꯠ ꯑꯃꯗꯤ ꯌꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯅꯦꯜꯗꯤ ꯗꯥꯏꯅꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯣꯏꯗꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯕꯨ ꯀꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯤꯔꯥꯃꯤꯗ ꯇꯝꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯄꯤꯔꯥꯃꯤꯗ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯤꯔꯥꯃꯤꯗꯀꯤ ꯁꯦꯞ ꯑꯣꯏꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫
ꯀꯔꯅꯦꯜꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯗꯦꯟꯖꯔ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯃꯁꯥꯗ ꯂꯣꯏꯅꯔꯛꯂꯤꯕ ꯋꯤꯄꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯒ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯝꯃꯤ꯫ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯇꯥꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯍꯥꯏꯕꯁꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯊꯤꯔꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯅꯦꯜꯗꯤ ꯗꯥꯏꯅꯤꯌꯦꯜ ꯈꯛꯇꯃꯛ ꯀꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯁ꯭ꯇꯥꯔꯒꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯣꯝ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯑꯗꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗ꯭ꯔꯦ꯫ ꯁꯔꯛ ꯑꯗꯨꯗ ꯁꯤꯂꯤꯡ ꯑꯗꯨꯒꯤ ꯁꯔꯀꯨꯂꯔ ꯄꯥꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯗ 3 ꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯗ 3 ꯑꯗꯨꯅ ꯗꯥꯏꯅꯤꯌꯦꯜ ꯑꯃꯁꯨꯡ ꯀꯔꯅꯦꯜꯕꯨ ꯁ꯭ꯀꯣꯔꯠ ꯇꯧꯗꯨꯅ ꯊ꯭ꯔꯣꯟ ꯔꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯠꯅꯔꯤꯕ ꯔꯣ ꯀꯧꯕ ꯏꯁꯣꯔ ꯑꯗꯨ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅ ꯍꯥꯏꯔꯝꯃꯤ ꯀꯔꯅꯦꯜꯅ ꯃꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯋꯥꯜ ꯑꯁꯤꯕꯨ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯕꯅꯤꯅ ꯃꯍꯥꯛ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯏꯁꯣꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯁꯨꯄꯔꯅꯦꯆꯔꯦꯜ ꯅꯠꯇꯦ ꯑꯃꯁꯨꯡ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯅꯦꯜꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯒꯥꯔꯗ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯋꯦꯄꯟ ꯑꯗꯨ ꯃꯨꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯦꯝꯕꯨꯁ ꯇꯧꯁꯤꯜꯂꯒ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯒꯥꯔꯗ ꯑꯃꯅ ꯀꯔꯅꯦꯜ ꯇꯝꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯔꯛ ꯑꯗꯨꯗ ꯗꯥꯏꯅꯤꯌꯦꯜ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯔꯅꯦꯜꯕꯨ ꯀꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯤꯌꯦꯜꯒꯤ ꯊꯋꯥꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯔꯣꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯀꯥꯡꯂꯨꯞ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯁꯣꯝꯗ ꯒꯥꯔꯗꯁꯤꯡꯅ ꯀꯔꯅꯦꯜꯗꯨꯕꯨ ꯐꯨꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯈꯤ꯫ ꯔꯣꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯕ ꯀꯔꯅꯦꯜꯕꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯇꯩꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯟ ꯑꯗꯨꯗ ꯍꯥꯞꯈꯤꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯔꯣꯅ ꯑꯁꯤꯕ ꯗꯥꯏꯅꯤꯌꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯔꯣ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯆꯪꯖꯐꯝ ꯄꯤ ꯍꯥꯏꯗꯨꯅ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯔꯣ ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯥꯠꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯤꯇꯤꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯏꯗꯔ 2 ꯊꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯌꯥꯝꯂꯕ ꯃꯤꯆꯝ ꯀꯌꯥ ꯑꯃꯁꯨ ꯁꯤꯈꯤ꯫ ꯃꯁꯤ ꯎꯕꯗ ꯀꯁꯨꯞ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯛꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯪꯖꯐꯝ ꯄꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯅꯤꯌꯦꯜ ꯀꯣꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯗꯥꯏꯅꯤꯌꯦꯜ ꯍꯧꯒꯠꯂꯒ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯔꯣꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯔꯣꯅ ꯗꯥꯏꯅꯤꯌꯦꯜꯕꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯃꯦꯇꯥꯜ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯗꯨ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯕꯣꯝ ꯑꯗꯨ ꯁ꯭ꯄꯤꯁꯤꯑꯦꯜ ꯃꯤꯅꯔꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯞꯃꯦꯟꯠ ꯇꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯒꯅꯤ꯫ ꯃꯤꯅꯔꯦꯜ ꯑꯗꯨꯅ ꯕꯣꯝ ꯑꯗꯨꯕꯨ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯃꯁꯤꯡ ꯌꯥꯝꯍꯟꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯁꯦꯝꯂꯝꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯗꯨꯁꯨ ꯅꯈꯣꯏꯒꯤ ꯅꯝꯊꯥꯛ ꯇꯧꯕꯗꯒꯤ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯔꯤ ꯋꯥꯜꯗ ꯌꯦꯛꯂꯤꯕ ꯍꯥꯏꯔꯣꯒ꯭ꯂꯤꯐꯁ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁ꯭ꯀꯥꯔꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯣꯅ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯎꯅꯕ ꯍꯥꯏ꯫ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯔꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯥꯏꯅꯤꯌꯦꯜꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄꯅꯤ ꯑꯃꯁꯨꯡ ꯔꯣꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯁ꯭ꯂꯦꯕꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯊꯪꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯄꯤꯔꯥꯃꯤꯗꯀꯤ ꯃꯃꯥꯡꯗ ꯇꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯔꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯔꯣꯅ ꯗꯥꯏꯅꯤꯌꯦꯜꯕꯨ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯥꯏꯈꯤ꯫ ꯗꯥꯏꯅꯤꯌꯦꯜꯁꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯗꯥꯏꯅꯤꯌꯦꯜꯒꯤ ꯇꯤꯝꯒꯤ ꯁꯥꯏꯗꯇ ꯂꯩ ꯍꯥꯏꯕ ꯎꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯅ ꯈꯨꯠꯂꯥꯏ ꯎꯠꯂꯝꯃꯤ꯫ ꯗꯥꯏꯅꯤꯌꯦꯜ ꯀꯔꯅꯦꯜ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯑꯣꯟꯁꯤꯜꯂꯒ ꯔꯣꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯔꯣꯗꯤ ꯄꯥꯟꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ꯫ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯗꯥꯏꯅꯤꯌꯦꯜ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯂꯣꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯀꯔꯅꯦꯜꯅ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯒꯦꯠ ꯃꯌꯥꯗ ꯊꯝꯂꯝꯕ ꯕꯣꯝ ꯑꯗꯨ ꯔꯣꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯗꯨꯔꯤ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯆꯧꯕ ꯗꯤꯖꯥꯁꯇꯔ ꯑꯃ ꯊꯣꯛꯍꯟꯗꯨꯔꯤ ꯍꯥꯏꯅ꯫ ꯗꯥꯏꯅꯤꯌꯦꯜꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯔꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕ꯫ ꯁꯨꯔꯤꯒꯤ ꯃꯧꯄ꯭ꯋꯥ ꯁ꯭ꯀꯥꯔꯥꯅ ꯚꯤꯛꯇ꯭ꯔꯤꯒꯤ ꯁꯥꯏꯟ ꯎꯠꯄ ꯁꯤꯝꯕꯜ ꯑꯃ ꯋꯥꯜꯗ ꯌꯦꯛꯂꯝꯃꯤ꯫ ꯁꯤꯝꯕꯜ ꯑꯗꯨ ꯎꯕꯗ ꯗꯥꯏꯅꯤꯌꯦꯜꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯍꯟꯗ꯭ꯔꯤꯉꯩꯗ
ꯔꯣꯒꯤ ꯔꯨꯜ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯂꯩꯅꯨꯡ ꯇꯧꯗꯅꯕ ꯐ꯭ꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯒꯥꯔꯗ ꯑꯃꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤ ꯎꯕꯗ ꯀꯁꯨꯞ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡ ꯀꯤꯕꯗꯒꯤ ꯅꯤꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯒꯥꯔꯗ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯗꯥꯏꯅꯦꯜꯅ ꯒꯥꯔꯗ ꯑꯗꯨꯗ ꯎꯞꯂꯤꯕ ꯃꯥꯁꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯈꯤ, "ꯃꯍꯥꯛ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯦ, ꯃꯤꯆꯝꯅꯤ ꯍꯥꯏꯅ꯫ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯤꯅꯔꯦꯜ ꯃꯥꯏꯟ ꯇꯧꯅꯕ ꯁ꯭ꯂꯦꯚꯁ ꯑꯣꯏꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ"꯫ ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯛꯂꯕꯗ ꯔꯣꯒꯤ ꯃꯥꯌꯣꯛꯇ ꯆꯥꯎꯔꯕ ꯂꯥꯜ ꯑꯃ ꯍꯧꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯔꯣꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯦꯔꯥꯚꯥꯟ ꯑꯃꯗ ꯃꯤꯅꯔꯦꯜ ꯄꯨꯔꯛꯄ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯔꯥꯚꯥꯟ ꯑꯁꯤꯅ ꯄꯤꯔꯥꯃꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯣꯝ ꯑꯗꯨ ꯒꯦꯠ ꯃꯌꯥꯗ ꯄꯨꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯥꯚꯥꯟ ꯑꯗꯨꯅ ꯄꯤꯔꯥꯃꯤꯗ ꯍꯦꯛ ꯌꯧꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯁꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ꯫ ꯔꯣꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯣꯝ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯈꯤꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯔꯅꯦꯜꯅ ꯕꯣꯝ ꯑꯗꯨꯒꯤ ꯇꯥꯏꯃꯔ ꯁꯦꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯗꯥꯏꯅꯦꯜꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯈꯤꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯁꯨ ꯕꯣꯝ ꯑꯗꯨ ꯃꯈꯣꯏꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯒꯦꯠ ꯑꯗꯨꯗ ꯄꯣꯈꯥꯏꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯔꯗ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯨꯔꯤꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯋꯦꯄꯟ ꯑꯗꯨꯅ ꯀꯥꯞꯂꯝꯃꯤ꯫ ꯗꯥꯏꯅꯦꯜꯅ ꯁꯣꯛꯇꯨꯅ ꯇꯥꯔꯕ ꯁꯨꯔꯤꯕꯨ ꯂꯧꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯔꯣꯒꯤ ꯀꯣꯐꯤꯟꯗ ꯄꯨꯁꯤꯜꯂꯝꯃꯤ, ꯃꯁꯤꯗꯒꯤ ꯁꯨꯔꯤ ꯑꯁꯣꯛꯄ ꯑꯗꯨꯗꯒꯤ ꯍꯤꯜ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯣꯔꯇꯦꯜꯕꯨ ꯁꯪꯂꯤꯕ ꯒꯥꯔꯗ ꯑꯃꯅ ꯀꯔꯅꯦꯜꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯔꯣꯅ ꯗꯥꯏꯅꯦꯜꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯒꯗꯕ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯒꯥꯔꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯔꯅꯦꯜꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯒꯥꯔꯗ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯖꯦꯝ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ, ꯃꯁꯤꯅ ꯄꯣꯔꯇꯦꯜꯒꯤ ꯔꯤꯡ ꯑꯗꯨ ꯆꯤꯡꯊꯔꯒ ꯒꯥꯔꯗꯀꯤ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯗꯥꯏꯅꯦꯜꯅ ꯄꯣꯔꯇꯦꯜꯒꯤ ꯑꯣꯄꯅꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯤꯒ ꯂꯣꯏꯅꯅ ꯔꯣꯒꯤ ꯂꯤꯛ ꯑꯗꯨ ꯃꯨꯜꯂꯒ ꯑꯣꯄꯅꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯅꯦꯜꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯃꯤ, ꯑꯃꯁꯨꯡ ꯒꯥꯔꯗꯀꯤ ꯑꯁꯣꯛꯄ ꯀꯣꯛ ꯑꯗꯨꯅ ꯔꯣꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯒꯗꯕ ꯃꯤꯅꯤꯠ ꯑꯃꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯔꯣꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯀꯨꯁꯨꯞ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯄꯤꯔꯥꯃꯤꯗ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯈꯪꯂꯦ ꯍꯥꯏꯕ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯃꯥꯒꯤ ꯁꯤꯐ ꯑꯗꯨ ꯂꯣꯟꯆ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯕꯣꯝ ꯑꯗꯨꯒꯤ ꯇꯥꯏꯃꯔ ꯍꯣꯡꯕ ꯉꯝꯗꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯗꯥꯏꯅꯦꯜꯅ ꯒꯥꯔꯗ ꯑꯃꯒꯤ ꯈꯨꯠꯇ ꯖꯦꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯦꯝ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯄꯣꯔꯇꯦꯜ ꯂꯤꯐ ꯇꯧꯔꯒ ꯕꯣꯝ ꯑꯗꯨ ꯔꯣꯒꯤ ꯁꯤꯐꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯔꯣꯒꯤ ꯁꯤꯐ ꯑꯗꯨ ꯁ꯭ꯄꯦꯁꯇ ꯄꯣꯈꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯤꯈꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯁꯨꯡ ꯗꯥꯏꯅꯦꯜꯗ ꯆꯠꯄꯒꯤ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯗꯥꯏꯅꯦꯜꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯁꯨꯔꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯗꯤꯁꯥꯏꯗ ꯇꯧꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯔꯅꯦꯜꯗ ꯀꯦꯊꯔꯤꯟꯅ ꯄꯤꯔꯛꯄ ꯂꯤꯛ ꯑꯗꯨꯕꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯈꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯗꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯨꯚꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫